ꯕꯦꯜ ꯑꯁꯤꯅ ꯀꯧꯔꯛꯄ ꯑꯃ ꯑꯣꯏꯍꯟꯁꯤ꯫ ꯏꯁꯥꯕꯨ ꯍꯦꯟꯅ ꯈꯪꯅ ꯐꯥꯎꯖꯅꯕꯒꯤꯗꯃꯛꯇ ꯀꯧꯔꯛꯄ ꯑꯃ ꯑꯣꯏꯍꯟꯁꯤ꯫ ꯃꯁꯤ ꯂꯩꯈꯣꯝꯅ ꯄꯥꯠꯀꯤ ꯃꯌꯥꯏ ꯆꯕꯨꯛꯇ ꯂꯩꯇꯥꯕꯒꯨꯝꯅ ꯃꯁꯤꯒꯤ ꯈꯪꯅ ꯐꯥꯎꯖꯕ ꯑꯁꯤꯅ ꯏꯁꯥꯒꯤ ꯍꯛꯆꯥꯡꯒꯤ ꯂꯦꯡꯗꯕ ꯐꯤꯚꯝꯗꯨꯗ ꯏꯆꯝ ꯆꯝꯅ ꯂꯩꯇꯥꯅꯕ ꯑꯩꯈꯣꯏꯒꯤ ꯑꯦꯋꯦꯌꯔꯅꯦꯁꯁꯤ ꯏꯁꯥꯒꯤ ꯍꯛꯆꯥꯡꯗ ꯂꯥꯛꯅꯕ ꯀꯧꯔꯛꯄ ꯑꯃ ꯑꯣꯏꯍꯟꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯦꯋꯦꯌꯔꯅꯦꯁꯇꯨ ꯍꯛꯆꯥꯡꯒꯤ ꯂꯦꯡꯗꯕ ꯐꯤꯚꯝꯗꯨꯗ ꯂꯩꯇꯥꯍꯟꯁꯤ, ꯏꯆꯝ ꯆꯝꯅ ꯂꯩꯇꯥꯍꯟꯁꯤ꯫ ꯏꯁꯥꯒꯤ ꯍꯛꯆꯥꯡꯗ ꯊꯦꯡꯂꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨ ꯐꯥꯎꯁꯤ꯫ ꯏꯁꯥꯒꯤ ꯈꯣꯡꯒ ꯂꯩꯃꯥꯏꯒ ꯊꯦꯡꯅꯔꯤꯕ ꯑꯗꯨ ꯐꯥꯎꯁꯤ꯫ ꯆꯧꯀ꯭ꯔꯤꯒ ꯅꯠꯇ꯭ꯔꯒ ꯀꯨꯁꯟꯒ ꯊꯦꯡꯅꯕꯗ ꯐꯥꯎꯔꯤꯕꯁꯤꯡ ꯑꯗꯨ ꯈꯪꯁꯤ꯫ ꯏꯁꯥꯒꯤ ꯍꯛꯆꯥꯡꯅ ꯊꯦꯡꯂꯤꯕ ꯃꯐꯝ ꯄꯨꯝꯅꯃꯛ ꯑꯗꯨ ꯐꯥꯎꯁꯤ꯫ ꯊꯦꯡꯅꯕꯗ ꯐꯥꯎꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯈꯪꯁꯤ꯫ ꯃꯗꯨ ꯇꯝꯄꯥꯛꯇ ꯊꯝꯂꯤꯕ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯤꯡ ꯑꯗꯨ ꯑꯣꯏꯕ ꯌꯥꯏ꯫ ꯊꯦꯡꯅꯕꯒꯤ ꯃꯐꯝ ꯃꯆꯥ ꯃꯆꯥꯁꯤꯡ ꯄꯨꯝꯅꯃꯛ ꯑꯗꯨ ꯐꯥꯎꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯦꯋꯦꯌꯔꯅꯦꯁꯁꯨ ꯃꯐꯝꯗꯨꯗ ꯂꯩꯇꯥꯗꯨꯅ ꯂꯩꯍꯟꯁꯤ꯫ ꯄꯣꯊꯥꯗꯨꯅ ꯂꯩꯁꯤ ꯃꯐꯝꯗꯨꯗ꯫ ꯒ꯭ꯔꯥꯎꯟ ꯇꯧꯅꯕ ꯃꯇꯝ ꯉꯥꯏꯍꯥꯛ ꯂꯧꯁꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯃꯇꯝ ꯂꯧꯗꯨꯅ ꯍꯛꯆꯥꯡꯗ ꯃꯨꯟꯅ ꯃꯤꯠꯌꯦꯡ ꯆꯪꯅꯕ ꯍꯣꯠꯅꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤꯗ ꯂꯩꯔꯝꯕ ꯇꯦꯟꯁꯟ ꯈꯨꯗꯤꯡꯃꯛ ꯂꯧꯊꯣꯛꯅꯕ ꯑꯃꯗꯤ ꯄꯣꯊꯥꯅꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯃꯐꯝꯗꯨꯗ ꯃꯤꯠꯌꯦꯡ ꯆꯪꯅꯕ ꯍꯣꯠꯅꯁꯤ꯫ ꯏꯁꯥꯒꯤ ꯀꯣꯛꯊꯛꯇꯒꯤ ꯍꯧꯗꯨꯅ ꯀꯣꯛꯊꯛꯃꯛꯇꯗ ꯀꯣꯛꯀꯤ ꯁꯔꯨꯛ ꯀꯣꯏꯟ ꯑꯃꯃꯨꯛꯀꯤ ꯁꯥꯏꯖꯇ ꯑꯩꯈꯣꯏꯒꯤ ꯑꯦꯋꯦꯌꯔꯅꯦꯁꯁꯤ ꯊꯝꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯃꯐꯝꯗꯨꯗ ꯐꯥꯎꯔꯤꯕ ꯑꯗꯨꯕꯨ ꯏꯁꯥꯅ ꯐꯥꯎꯖꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ꯫ ꯀꯣꯛꯊꯛꯇꯒꯤ ꯍꯧꯗꯨꯅ ꯍꯛꯆꯥꯡ ꯄꯨꯝꯕꯗꯨ ꯈꯣꯡꯒꯤ ꯈꯣꯡꯌꯥ ꯐꯥꯎꯕ ꯌꯧꯅ ꯃꯈꯥꯔꯣꯝꯗ ꯃꯨꯟꯅ ꯃꯤꯠꯌꯦꯡ ꯆꯪꯅꯕ ꯍꯣꯠꯅꯁꯤ꯫ ꯁ꯭ꯀꯦꯟ ꯇꯧꯁꯤ ꯋꯥꯈꯜꯅ꯫ ꯑꯩꯈꯣꯏ ꯑꯁꯨꯝꯅ ꯇꯧꯅ ꯇꯧꯅ ꯔꯤꯂꯦꯛꯁ ꯇꯧꯁꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯇꯦꯡꯅꯕ ꯇꯦꯟꯁꯟ ꯈꯨꯗꯤꯡꯃꯛ ꯆꯠꯍꯟꯈꯤꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯦꯋꯦꯌꯔꯅꯦꯁ ꯑꯗꯨꯅ ꯀꯣꯛꯊꯛꯇꯒꯤ ꯍꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯤꯝꯕꯥꯜꯒꯤ ꯃꯈꯥ ꯐꯥꯎꯕ ꯃꯨꯟꯅ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯀꯨꯝꯊꯍꯜꯂꯛꯁꯤ꯫ ꯂꯥꯏꯕꯛꯇ ꯂꯩꯔꯝꯕ ꯇꯦꯟꯁꯟ ꯄꯨꯝꯕ ꯀꯣꯝꯊꯣꯛꯁꯤ꯫ ꯏꯁꯥꯒꯤ ꯈꯗꯥꯡ ꯀꯣꯝꯊꯣꯛꯇꯨꯅ ꯏꯁꯥꯒꯤ ꯉꯛꯁꯝ ꯑꯃꯗꯤ ꯂꯦꯡꯖꯨꯝꯁꯤꯡꯗ ꯃꯨꯟꯅ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯃꯈꯥꯔꯣꯝꯗ ꯀꯨꯝꯊꯁꯤ꯫ ꯃꯐꯝꯗꯨꯗ ꯂꯩꯔꯝꯕ ꯇꯦꯟꯁꯟ ꯈꯨꯗꯤꯡꯃꯛ ꯀꯣꯝꯊꯣꯛꯇꯨꯅ ꯄꯣꯊꯥꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯦꯋꯦꯌꯔꯅꯦꯁ ꯑꯗꯨ ꯑꯣꯏꯒꯤ ꯂꯦꯡꯖꯨꯝꯗꯒꯤ ꯆꯦꯟꯊꯍꯟꯈꯤꯁꯤ꯫
ꯑꯣꯏꯒꯤ ꯄꯥꯝꯕꯣꯝ ꯐꯥꯎꯕ ꯈꯨꯠꯁꯥ ꯃꯇꯣꯟ ꯐꯥꯎꯕ ꯌꯧꯍꯟꯈꯤꯁꯤ ꯑꯃꯁꯨꯡ ꯌꯦꯠꯀꯤ ꯂꯦꯡꯖꯨꯝꯗꯒꯤ ꯆꯦꯟꯊꯍꯟꯈꯤꯗꯨꯅ ꯏꯁꯥꯒꯤ ꯈꯨꯠꯁꯥ ꯃꯇꯣꯟ ꯐꯥꯎꯕ ꯑꯃꯨꯛ ꯌꯧꯍꯟꯈꯤꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯋꯦꯌꯔꯅꯦꯁꯇꯨ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤꯒꯤ ꯑꯞꯄꯔ ꯇꯣꯔꯁꯣ ꯊꯕꯥꯛ ꯇꯝꯅ ꯄꯨꯔꯛꯁꯤ ꯑꯃꯨꯛ ꯍꯟꯅ ꯏꯁꯥꯒꯤ ꯂꯦꯡꯖꯨꯝꯁꯤꯡꯗꯨ ꯄꯣꯊꯥꯍꯟꯁꯤ ꯔꯤꯂꯦꯛꯁ ꯇꯧꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯋꯦꯌꯔꯅꯦꯁ ꯕꯥꯝꯁꯤ ꯏꯁꯥꯒꯤ ꯂꯦꯡꯖꯨꯝꯁꯤꯡꯗ ꯃꯈꯥ ꯇꯝꯅ ꯃꯨꯟꯅ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯆꯠꯍꯟꯈꯤꯁꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯈ꯭ꯋꯥꯡ ꯌꯧꯍꯟꯈꯤꯁꯤ ꯊꯦꯡꯅꯕ ꯇꯦꯟꯁꯟ ꯈꯨꯗꯤꯡꯃꯛ ꯊꯥꯗꯣꯛꯈꯤꯁꯤ ꯑꯃꯁꯨꯡ ꯃꯇꯝ ꯄꯨꯝꯕꯗ ꯄꯣꯊꯥꯅ ꯂꯩꯁꯤ ꯑꯃꯁꯨꯡ ꯈ꯭ꯋꯥꯡꯗꯒꯤ ꯑꯣꯏ ꯊꯪꯕ ꯈꯨꯎꯗꯒꯤ ꯈꯣꯡꯗꯣꯟ ꯐꯥꯎꯕ ꯃꯨꯟꯅ ꯃꯤꯠꯌꯦꯡ ꯆꯪꯁꯤ ꯑꯃꯁꯨꯡ ꯈ꯭ꯋꯥꯡꯗꯒꯤ ꯌꯦꯠ ꯊꯪꯕ ꯈꯨꯎꯗꯒꯤ ꯈꯣꯡꯗꯣꯟ ꯐꯥꯎꯕ ꯑꯃꯨꯛ ꯇꯧꯁꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯑꯦꯋꯦꯌꯔꯅꯦꯁ ꯑꯗꯨꯅ ꯍꯛꯆꯥꯡ ꯄꯨꯝꯕꯗꯨ ꯃꯨꯟꯅ ꯃꯤꯠꯌꯦꯡ ꯆꯪꯁꯤ ꯁ꯭ꯀꯦꯟ ꯇꯧꯁꯤ ꯃꯗꯨꯗ ꯄꯣꯊꯥꯗꯨꯅ ꯃꯤꯀꯨꯞ ꯑꯃ ꯊꯝꯁꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯃꯦꯗꯤꯇꯦꯁꯟ ꯇꯧꯔꯤꯕ ꯑꯗꯨꯒꯤ ꯑꯣꯕꯖꯦꯛ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗꯨ ꯊꯝꯂꯤꯉꯩꯗ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯦꯗꯤꯇꯦꯁꯟ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯅꯕ ꯃꯤꯀꯨꯞ ꯑꯃꯇ ꯂꯧꯁꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨꯑꯣꯏ ꯑꯩꯈꯣꯏꯅ ꯍꯦꯜꯗꯤ ꯑꯣꯏꯒꯗꯕ ꯆꯣꯏꯁꯦꯁꯁꯤꯡ ꯂꯧꯖꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯇꯧꯕ ꯄꯥꯝꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯪꯖꯁꯤ ꯃꯁꯤ ꯀꯔꯝꯅ ꯏꯁꯥꯗ ꯍꯦꯜꯞꯐꯨꯜ ꯑꯣꯏꯕꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯖꯗꯨꯅ ꯅꯨꯃꯤꯠꯁꯤꯃ ꯂꯦꯟꯅꯕ ꯇꯧꯁꯤ ꯃꯁꯤꯒꯤ ꯁꯥꯃꯇꯥ ꯍꯥꯏꯔꯤꯕ ꯑꯀꯛꯅꯕ ꯄ꯭ꯔꯦꯛꯇꯤꯁ ꯑꯁꯤ ꯌꯥꯝꯅ ꯂꯦꯞꯄ ꯂꯩꯇꯅ ꯅꯝꯗꯅ ꯃꯊꯧ ꯌꯥꯝꯅ ꯆꯤꯜꯍꯟꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯃꯒꯤ ꯑꯦꯟꯇꯤꯗꯣꯠ ꯑꯃꯒꯨꯝꯕꯅꯤ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯖꯦꯟ ꯃꯣꯃꯦꯟꯁꯤꯗ ꯃꯤꯠꯌꯦꯡ ꯊꯝꯕ ꯑꯃꯗꯤ ꯏꯁꯥꯒꯤ ꯄꯨꯟꯁꯤꯗ ꯃꯁꯤꯕꯨ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯀꯥꯎꯗꯅꯕꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯅꯕ ꯁꯣꯖꯩ ꯑꯃꯒꯨꯝꯕꯅꯤ ꯊꯣꯔꯛꯂꯤꯕ ꯋꯥꯈꯜ ꯊꯋꯥꯏ ꯋꯥꯖꯕ ꯑꯃꯗꯤ ꯏꯊꯤꯜ ꯈꯨꯗꯤꯡꯃꯛꯅ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯗꯅꯕ
ꯃꯦꯗꯤꯇꯦꯁꯟ ꯇꯧꯕ ꯑꯁꯤꯅ ꯏꯁꯥꯗ ꯀꯔꯝꯅ ꯍꯦꯜꯞꯐꯨꯜ ꯑꯣꯏꯕ ꯌꯥꯕꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯦꯛ ꯁꯦꯡꯖꯅꯕ ꯃꯤꯀꯨꯞ ꯑꯃꯠꯇ ꯂꯧꯁꯤ꯫ ꯑꯃꯗꯤ ꯃꯁꯤꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯏꯁꯥꯅ ꯄꯥꯡꯊꯣꯛꯆꯅꯕ ꯋꯥꯔꯦꯞ ꯂꯧꯖꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯕ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯔꯦꯗꯤ ꯑꯣꯏꯔꯒꯗꯤ ꯏꯁꯥꯒꯤ ꯋꯥꯈꯜꯗꯨ ꯏꯁꯥꯒꯤ ꯁꯣꯔꯗ ꯊꯝꯕꯤꯌꯨ ꯑꯃꯁꯨꯡ ꯁꯣꯔ ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯁꯥꯒꯤ ꯃꯦꯗꯤꯇꯦꯁꯟꯒꯤ ꯑꯣꯕꯖꯦꯛ ꯑꯗꯨ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯏꯁꯥꯒꯤ ꯋꯥꯈꯜꯒꯤ ꯑꯦꯡꯀꯔ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯁꯣꯔ ꯑꯗꯨ ꯁꯦꯝꯗꯣꯛꯇꯨꯅ ꯃꯍꯧꯁꯥꯒꯨꯝ ꯍꯣꯟꯕꯤꯌꯨ꯫ ꯀꯔꯤꯃꯠꯇ ꯇꯧꯔꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯏꯁꯥꯒꯤ ꯍꯛꯆꯥꯡꯗꯨ ꯁꯣꯔ ꯑꯗꯨꯝ ꯍꯣꯜꯍꯟꯕꯤꯌꯨ ꯑꯃꯁꯨꯡ ꯃꯗꯨꯕꯨ ꯌꯦꯡꯗꯨꯅ ꯋꯤꯠꯅꯦꯁ ꯑꯣꯏꯕꯤꯌꯨ꯫ ꯁꯣꯔ ꯍꯣꯟꯕꯗ ꯍꯛꯆꯥꯡꯗ ꯆꯪꯈꯤꯕ ꯑꯃꯗꯤ ꯊꯣꯛꯈꯤꯕꯗ ꯐꯥꯎꯕꯁꯤꯡ ꯑꯗꯨ ꯈꯪꯖꯤꯟꯁꯤ꯫ ꯁꯣꯔ ꯍꯣꯟꯕ ꯈꯨꯗꯤꯡꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯩꯅꯕ ꯑꯃꯗꯤ ꯐꯥꯎꯖꯅꯕꯒꯤ ꯑꯅꯧꯕ ꯃꯣꯃꯦꯟꯠ ꯑꯃ, ꯑꯅꯧꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃ ꯑꯣꯏꯅꯕ꯫
ꯑꯗꯨꯒ ꯃꯦꯗꯤꯇꯦꯁꯟ ꯇꯧꯔꯤꯉꯩꯗ ꯏꯁꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯅ ꯀꯣꯏꯆꯠ ꯆꯠꯈ꯭ꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯩꯈꯣꯏꯅ ꯃꯦꯗꯤꯇꯦꯁꯟ ꯇꯧꯔꯤꯕꯁꯤ꯫ ꯔꯤꯂꯦꯛꯁ ꯇꯧꯁꯤ, ꯋꯥꯈꯜꯗꯨ ꯊꯥꯗꯣꯛꯈꯤꯁꯤ ꯑꯃꯁꯨꯡ ꯁꯣꯔꯗ ꯑꯃꯨꯛ ꯍꯜꯂꯛꯁꯤ꯫ ꯃꯁꯤꯕꯨꯅꯤ ꯄ꯭ꯔꯦꯛꯇꯤꯁ ꯍꯥꯏꯔꯤꯕꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯤꯠꯌꯦꯡ ꯊꯝꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯃꯜ ꯌꯥꯝꯂꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤꯗꯃꯛꯇ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯕꯤꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯇꯦꯁꯟ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯊꯝꯁꯤ꯫ ꯁꯄꯣꯔꯠ ꯑꯃꯗꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯅ ꯊꯜꯂꯕ ꯑꯩꯍꯥꯛꯀꯤ ꯔꯤꯀꯚꯔꯤꯒꯤ ꯄꯨꯟꯁꯤ ꯑꯃ ꯂꯩꯖꯩ ꯍꯥꯏꯕꯁꯤ ꯅꯤꯡꯁꯤꯡꯅꯕ ꯑꯩꯅ ꯏꯟꯚꯥꯏꯠ ꯇꯧꯔꯤ꯫ ꯑꯃꯁꯨꯡ ꯉꯁꯤ ꯍꯥꯏꯕ ꯑꯁꯤ ꯑꯅꯧꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗꯤ ꯐ꯭ꯔꯦꯁ ꯁ꯭ꯇꯥꯔꯠ ꯑꯃꯅꯤ ꯑꯃꯁꯨꯡ ꯅꯍꯥꯛꯅ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯂꯧꯕ ꯐꯪꯂꯤ꯫ ꯏꯁꯥꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯊꯦꯡꯅꯅꯕ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯕ ꯑꯁꯤꯗ ꯃꯁꯤꯃꯁꯨ ꯅꯤꯡꯁꯤꯡꯕꯤꯌꯨ ꯃꯗꯨꯗꯤ ꯑꯗꯣꯝ ꯌꯨꯅꯤꯚꯔꯁꯁꯤꯒꯤ ꯁꯦꯟꯇꯔ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯗꯣꯝ ꯌꯨꯅꯤꯚꯔꯁꯁꯤꯒꯤ ꯚꯦꯂꯨꯑꯦꯕꯜ ꯑꯣꯏꯕ ꯄꯥꯔꯠ ꯑꯃꯗꯤ ꯑꯣꯏꯔꯤ꯫
ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯍꯥꯛꯅ ꯐꯩ ꯅꯠꯇ꯭ꯔꯒ ꯐꯠꯇꯦ ꯍꯥꯏꯅ ꯍꯥꯏꯔꯕꯁꯨ, ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯆꯥꯎꯈꯠꯅꯕ, ꯇꯝꯁꯤꯟꯅꯕ ꯑꯃꯁꯨꯡ ꯏꯁꯥꯒꯤ ꯄꯨꯟꯁꯤꯕꯨ ꯍꯦꯟꯅ ꯃꯤꯅꯤꯡꯐꯨꯜ ꯑꯣꯏꯍꯟꯅꯕꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯉꯥꯛꯇꯅꯤ꯫ ꯅꯍꯥꯛꯅ ꯒ꯭ꯔꯦꯇꯤꯇ꯭ꯌꯨꯠ ꯎꯠꯅꯤꯡꯕ ꯃꯤꯑꯣꯏ, ꯊꯧꯗꯣꯛꯁꯤꯡ ꯅꯠꯇ꯭ꯔꯒ ꯄꯣꯠꯆꯩ ꯈꯔ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯄꯨꯔꯛꯅꯕ ꯑꯩꯅ ꯏꯟꯚꯥꯏꯠ ꯇꯧꯔꯤ꯫ ꯌꯥꯝꯅ ꯁꯥꯡꯕ ꯂꯤꯁ ꯅꯠꯇ꯭ꯔꯕꯁꯨ ꯑꯇꯦꯟꯕ ꯃꯆꯥ ꯑꯃꯈꯛ꯫ ꯃꯗꯨ ꯏꯁꯥꯗ ꯔꯦꯂꯦꯚꯦꯟꯠ ꯑꯣꯏꯍꯟꯁꯤ, ꯄꯔꯁꯣꯅꯦꯜ ꯑꯣꯏꯍꯟꯁꯤ ꯑꯃꯁꯨꯡ ꯒ꯭ꯔꯦꯇꯤꯇ꯭ꯌꯨꯠ ꯍꯦꯟꯅ ꯍꯦꯟꯒꯠꯍꯟꯁꯤ꯫ ꯍꯧꯖꯤꯛ ꯏꯁꯥꯅ ꯑꯣꯏꯖꯅꯤꯡꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯨꯟꯅ ꯈꯟꯊꯅꯕ ꯃꯇꯝ ꯈꯔ ꯂꯧꯁꯤ꯫ ꯃꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯍꯥꯛꯅ ꯄꯨꯔꯛꯅꯤꯡꯕ ꯚꯦꯂ꯭ꯌꯨꯁꯤꯡ ꯑꯗꯨ ꯀꯔꯤ ꯀꯔꯤꯅꯣ? ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯃꯥꯡꯍꯟꯗꯅꯕ ꯏꯟꯇꯦꯟꯁꯟ ꯑꯗꯨ ꯁꯦꯠ ꯇꯧꯁꯤ꯫ ꯑꯦꯇꯦꯟꯁꯟ ꯍꯥꯏꯕꯗꯤ ꯏꯟꯇꯦꯟꯁꯟ ꯑꯃꯒ ꯂꯣꯏꯅꯅ ꯏꯁꯥꯗ ꯃꯤꯅꯤꯡꯐꯨꯜ ꯑꯣꯏꯅ ꯈꯟꯖꯕ ꯚꯦꯂ꯭ꯌꯨꯁꯤꯡ ꯌꯣꯛꯈꯠꯇꯨꯅ ꯍꯤꯡꯍꯧꯅꯕ ꯏꯟꯇꯦꯟꯁꯟ ꯑꯃ ꯁꯦꯠ ꯇꯧꯁꯤ꯫ ꯅꯤꯡꯁꯤꯡꯕꯤꯌꯨ ꯃꯗꯨꯗꯤ ꯏꯁꯥꯅ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒ ꯏꯁꯥꯅ ꯑꯣꯏꯅꯤꯡꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒ ꯈꯦꯠꯅꯍꯜꯂꯤꯕꯁꯤ ꯏꯁꯥꯅ ꯂꯧꯔꯤꯕ ꯊꯕꯛꯇꯨ ꯈꯛꯇꯅꯤ꯫ ꯉꯁꯤ ꯏꯁꯥꯒꯤ ꯔꯤꯀꯚꯔꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯌꯥꯝꯅ ꯐꯥꯔꯝ ꯑꯣꯏꯕ ꯏꯟꯇꯦꯟꯁꯟ ꯑꯃ ꯁꯦꯠ ꯇꯧꯕꯤꯌꯨ꯫